KSO amadi COTU mingmilan kipgen bu tekta kaidana thadokhre appeal twrkli KSO na Central Force ta mingmilan kipgen tekta kaidana thadokhre taksilakli ngasi KSO na thadorokpa cherol amagi matung ina Churasampur district ki tuibongda leiba kipgen beng dagi mingmilan kipgen apokpa kampo kipgen koba wakhal choiraba myoi ama July 28 ki numidangda Churasampur amadi Bishnupur district ki lonabada leiba buffer zone lansin khiduna mathangi numit July 19 gi ayukta laubuktagi miyamna phakhi haina cherol aduna phongdorakli miyamna pharaba myoi adu naran chenada leiba IRB da sinakhi adugi matungda IRB na tampaki lalholup amada sinakhi basi matau karamna karigi sinakhi bano haina KSO na hanglakli thogdoga sida Central Security Force na KSO da mingmilan bu purakna ba thajaba piramkhi adubu pungkun mari haukraba phawada miyoi adu lalholup adugi makuta leire haina cherola sida palli lenga ka khudyek pinakraba tampaki lalhoba lup singa sida Central Force na miyoi ama lokthorokpada thinthariba karigino haina hanglakli masigi marumda achauba political motive asi karino hairi mamang sahida meitei ani buffer zone lansilaktuna fakhi adubu kuki volunteer singna makhoibu tekta kaidana thadokhi mingmilan wakhal soibata natana wakhal taba ngamdaba miyoi ni haina KSO gi cherola sida palli nakala maromda COTU nasu mingmilan kipgen gi matangda ngasi cherola ma thadoraktuna mahakpu tekta kaidana thadok pirakna ba wafam kaya phongdorakli ngasi thadorakli ba cherola duna hairibadi mingmilan kipgen asi manata thiba wakhal choiraba miyoi amani July 28 ki ayukta meiteina pharaba matung IRB da sinakhi aduga meitei gi lalholup amada sinakhi haina cherola sida phongdorakli COTU gi cherola sina haribadi mingmilan hauzik meitei lalholup amagi manakta leiri hai phurup ani gi yengduna khulai paidana misam amadi nupi angangda makhal amatagi asok apan pibiganu minung sigi yengbiduna mahakpu tekta kaidana thadok pirakna ba COTU gi cherola sina appeal twrkli meitei khulda changsilakhiba kuki nupa tekta kaidana thadokhre Churasampur district manung chana leiba tuibongdagi kuki nupa ama Bishnupur district ta haukiba July 28 ki numidangda khangogdana changsilakpadagi meitei khunja singna thengnaduna mahakpu pharba matung naran senada leiba Indian Reserve Battalion IRB da khusinakhraba matung mayumda tekta kaidana yohonkhre hairi Minister Biswarjit ki quarter da thomjin khre haukiba kumja inglisingani ga taraga mapanda Manipur State Power Distribution Company Limited MSPDCL amadi Manipur State Power Company Limited MSPCL gi pham chamapan ga supna taret launaba pangthokiba recruitment ki result lautho u haiduna candidate singna Power Minister TS Biswarjit ki quarter da thomjin khre candidate singaduna sanjen thongda leiba minister gi quarter da thomjilakpa duda Biswarjit masa su unakhi minister ga unaba duda mahaki maikai dagi masagi oiba achinba thabak leibana mathang unana batanja lawbuga loinana wari ningthina sanasi haibagi thajaba pikhi Napsagi sing phanganba ngamdrabadi CAFNPD minister resign tau MLA Nurul Hassan Khetrigaon Kendra gi MLA Sheikh Nurul Hassana lusingduna Kendra sigi National Food Security and Napsagi beneficiary singda phangpham thokpa tha taruki seng phangalo haiduna khoisaunaraba miyam ga loinana anirak suba oina Imphal East DC office ta thomjin khre Khetrigaon Kendra gi miyam gi Napsagi hakmat pa yaroi pithoktana leriba tha taruki seng pithoku seng keji masing suna piu ration card holder singda politics ki khudong chaba lauraga cheng pi daba yaningde mathau ningthina tawdaba CAFNPD minister resign taw haiba kholau kaya ga loinana Khetri awang laikai dagi hauduna Khetrigaon Kendra gi MLA na lusingduna Imphal East DC office tamna lakiba protest rally aduna DC complex gate yorokpada duty tariba security singna athingba pirakpadagi khoisaunaraba miyamga ningai sangdana ba thokhi tungda masing yamlaba miyam aduna gate nam khaiduna DC office tamna jangsinki loinana MLA Sheikh Nurul Hassana miyam gi wakadama di demand sing adu DC ga unaduna wari sanakhi wari sanabadda Imphal East District SP ADC amadi DSO su saruk yakhi DC ga unaruraba matung MLA Nurul Hassana paumi singda phongdokhibada beneficiary singda phangpham thokpa napsagi seng phanganduna right power piba ngamdrabadi CAFNPD minister moral ground da resign tawgadabani Kendra sigi miyamna masagi seng phangdabagi matangda mayoknariba khudong chadaba sing amadi demand sing mayek sengna DC da khangalamle
ngasi DC ga unakhibadudha saruk yakhiba DSO na return assurance ama piduna kendra sigi pithoktana lairiba tha taruki cheng July 13 phawagi manungda pigani haina yanaba ama supirakle adubu nauna khalaba agent singna hanadagi card pairaba mamangda seng phangnamba beneficiary seng phangdriba si September 8 phawagi manungda seng piba haina su thajaba pirakle ngasi su tha ani gi cheng piba sida KG suna pidabagi wafam lakliba si yengsinba mathau ta DSO na thamlakliba thajabasi thabakta onthoraktrabadi ngasi changsiliba miyamgi khongjang asidagi hena chawba irang ama thorakloi hainingai leite napsagi sengasi leibagasi gi citizen amagi democratic right ni masi ningthina phanganba ngamdrabadi mari leinaba minister pham thadokpham thoi haina sufongdokhi amarom da tha sigi kunthra mathoi dagi haugadariba state assembly mi pham mamangda khetrigaw kendragi pithoktana leiriba tha taruki seng pithoklagani haina Imphal East District Supplier Officer na khudiyek piduna thorakpa cherol amana khangalakre